अहानबदे यमना मरु एबा अपडेट खरा थमजगे NIS2 दा लालहुलुप अनि नेटवर्क सिंगदगी नमदुना सेल मुल्ले लाइफलाइन अमा ओइबा NIS2 इम्फाल दिमापुर लंबी दा नमदुना सेल मुनबगी थबुक थिंगनाबा हाईवे प्रोटेक्शन पोस्ट थंबियु हाइदुना मियामना लाउदुना लाक्लबा सुंगा सिफावदा थबुक तो अनथोक तबना कुलाई पाइबा लालहुलुप सिंग हाईवे से सथोक ससिन तौरिबा गाड़ी सिंग मरु इन ट्रक सिंगदगी नमदुना सेल तना मोबाइल फोन फावबो मुलहौरे हाइना ट्रक ड्राइवर खरना पेंदबा फोंदोरकली रिपोर्ट असिगी मतुंग इन हाईवे असिगी सेनापति डिस्ट्रिक्ट की मनुंग चनबा माउ अमदी मराम की एरिया यूनियन लेंगाकना पिस्टॉक तौरिबा एनएनसीएन आईएम की मियोय सिंगना नमदुना सेल मुल्ले हाइने गाड़ी ड्राइवर सिंग फोंदोरकली गुवाहाटी अमदी दिमापुर की पोचे पुरकपा ट्रक अमदगी लुपा सनिपान लौरे मसी खक्तना तना रोड टैक्स गुड टैक्स अमसुंग गोडाउन टैक्स न सिंगबसु मखाताना लौरी पोत चिंगलुबगी दमकता इम्फालदगी माउ तमना सखिबा हांगबा ट्रक अमदगी लुपा सजेट लौरे हाइरी मपानदगी चंगलकपा ट्रक सिंगना माउ हेक योरकपदा गेट पास नि हाइदु नमदुना खामलगा सेल सिंग असि लौबनी सेल याउदबा ड्राइवर सिंगदा गाड़ी फाजिलगा गाड़ी मपुदा टेलीफोन तहुलगा सेल लौबसु याउरे माउदो पिरकपा गेट पास नि हाइबा सेम सेट अदु मराम योरकबा मतुंगदा आईएम की मियोय सिंगना खामलगा अमुक लहुकी मसितना तना ती खुलेंदगी मयांखोंग अमदी कांगपुकपिदगी कैथेल मानबी फावबगी मरकता सु तौनरिबा केआरए की कंबुना ट्रक अमुममदगी लुपा लिसिंग अहुम नमदुना लौरे सेल पीबा ngamdaba ड्राइवर सिंगना मोबाइल फोन फावबा मुल्ले हाइरी हाईवे असिदा मतम कयागी ममांगदगी अनलॉफुल ओइबा टैक्स कलेक्शन सिंग असि खुलाई पाइबा सिंगना सत्थरे हाइबसि मरी लेनबा ट्रांसपोर्ट यूनियन ऑर्गेनाइजेशन सिंग ड्राइवर सिंगना कयारग हन्ना फोंदोखिबा लैख्रबनी लैंगाक की मैकैदगी लौखटफम थोकपा थबुक सिंग ममांग थक्ता लौखटखिद्रबसु अनौबा लैंगाक लुचिंग्लिबा चीफ मिनिस्टर ना थौंग सिंग असिगी मतंगदा मीटिंग संघनिंगबगी अपामबसु ड्राइवर सिंगना फोंदोरकली अमुको नसिंदुना चटखिबा मैरा रैली मियोय कया फाख्रे कया ना सोख्रे बिष्णुपुर डिस्ट्रिक्ट की ट्रोंगलाउबदा बॉम्ब कापसिंदुना पिकलिबा अंगांग अनि हाटखिबगी थौदोक यानिंगदबा फोंदोक्तुना ngasisu amuko amwabo KSR PL MPM amasung MSF na punna lup mangana sinduna mafam kaya da maira release tre mai hona saklakliba miyam gi sentiment khang na India lengak na thabuk pai khatrabadi miyam gi khongjang hena kansilak tuna Manipur da mai chaklakani haina amuko gi president Sanjoy Sorak khaibam na phongdokre लोक मंगाना सिंधुना ngasi numidang da satkiba rally da lambi asigi nak yatta leiba laikai laikai gi maira pai bi kana saruk yabaga loina miyoy cha kana puna saruk yaki ilongdagi horakkiba rally adura singjamai supermarket mapa yorakpada security force sing na thatuna makhata na sadan ki mafam adu da khongjang loi sing na security personnel sing gi mamang da go back central force angang hatpu janing de longlip manipur haibna singba kholau kya lauki mafam adu da khongjang loi amasung security personnel sing gi marakta muknaba henkalakpada gi security gi mai kai digi tiar gi asamasung mobdang kaya kaptuna miyam butan khai ki hairi khongjang loi singi mai kai te sunung amasung nauri kapsen duna security force sing dalanda ki tawdok adu ta khongjang loi kaya ama Asok Apan nangki security na nung tong bada yawani haiba miyoy kharsu police na fajan ki rally adu ga mari leinena amuko gi president Sanjoy na makatan hai Manipur bu muthatnaba amasung manghanaba India lengak na paikhatliba police asibu yaningdaba utpa ओइना ngasi ki rally asi satpani India lengak na sathariba terrorism ki thab khudung talep kadabani aduga Manipur da leiriba CSO amasung non CSO group sing da khulai amasung bomb supply taw khudak talep kadabani maduna trabadi Manipuri mai hogdura saklak loi Manipur da civil war thoglak loi heningai leite mahangna makhata na hai Manipur da hojik thajilak diba central forcing asi ngasi ge miam na ngakpisen bi banate misam bu ngakpisen bi traba central forcing khudak tahlan kadabani India lengak na ta singna pamliba di khudak ta loisin ba yaba irang asi ko hojik sahi ahum pharaba fawu loisin dana thamliba asi Manipuri miam bu respect udabani haina lawi asumna loilam lenga ki makhada Manipur bu ot nairaga manghanaba amasung mutana bu honariba India lenga ki policy asi kodak telebu Manipur thokliba irang asina maram oiraga mayum da gilansina kraba IDP lising hum hena lairi IDP sing asi masana masagi mayum da hanjil hanaba amasung Manipur gi irang asi athubu matam da loisinba adu miyam gi apambani maduda India lenga na thajaba khakta ta piraga thabuk ta onthok tana laiba asi miyam na pamde aduna India lenga na sanariba politics asi leplaga athubo matam da irang asi loisillu haina kholau sing lauki pak sanna lamai jaklak srenga sinung tinpung ani rom tarakpada Surachanpur district ki Singjol PS na konba Singjol amasung khojin gi marakta pak sanna lamai jaklak sre fire service na mai muthatna hona bada khudongsa taba kaya mayuk na khre hairi Manipur ki lan horpodagi mafam khang ki deba miyoy kontra ka nithoi gi khungul libina ba high court wakala khre Manipur human rights commission ki miyoy kulhum doi gi matang da investigation chathana ba police authority da piki ba direction thabuk to onthoklamdre high court of Manipur na DGP amasung Bishnupur district police ki SP da limited notice issue tawkhre May 2023 dagi horakiba Manipur gi tamthiriba lan gi thauduk sing gi manung da yamdrabada miyoy kontra ka nithoi mafam khang ki deba hojik phawada makhoi gi langlalang jin phangba ngamdre amasung miyoy kontra ka nithoi asigi manung dagi kulhum doi gi matang da Manipur human rights commission na wakalubada commission na case oina lawkhalag wayen sathaduna mari leinaba police authority da sathafam thokpa investigation sathabaga loina na commission da wakalakliba petitioner sing da investigation adugi progress sing sang naina khangan gadabani haibagi direction pikraba so hojik sahi ani fazil langnaba phawba mari leinaba police authority na commission
Commission na pikiba direction thabukta onthokpa ngamdre haiduna High Court of Manipur da wakalakle wakar asi families of involuntarily disappear association Manipuri Pidamgi President Kangujam Ranjit amasung Human Rights Initiative HRA gi administrative thoksom Manos Maitei na petitioner sing oituna High Court of Manipur da file tawrakibani petitioner ani gi wakar asina conciliba respondent sing Union of India gi mahut sinba Ministry of Home Affairs ke secretary Manipuri lenga ke mahut sinba Commissioner Home Director General of Police DGP Manipur amasung District Police na singbagi manungda Bisnupur Tengnopal Imphal West Kangpok Pikak sing amasung Thawal gi Superintendent sing yauri wakar asina High Court of Manipur gi Public Interest Litigation number 3 of 2026 oina laukhat kre wakar asi ngarang Chief Justice M Sundar amasung Justice A Bimol gi bench laukalakpada petitioner sing gi maikede gi counsel O Kiranjit amasung W Basanta Kumar na lepki petitioner ani na court wakalak libana May 2023 dagi status ahurakiba kangluk ki Erang sing thaudok sing gi manung de yamlabada May kontraga ni toy mafam khangkidre petitioner sing gi maikede gi hojik pawu langlalang jin phangbang ngamdre May kontraga ni toy gi imung manung gi May sing unaduna makoina mafam khangkidaba akukpa warul sing khomjel le May kontraga ni toy asigi manung da ayam badi paraga Pukibani natragana wathok asina sokhala mafam sing da mari makong khangkidabani haiba khangle May kontrai ni toy asigi manung dagi kulhumdoi gi matang da Manipuri Human Rights Commission MIRC da wakatuna commission na midyang sangbinaba haijakibadagi commission asina yamdrabada case taraga turuk lokatuna wail chataki casing asigi wail gi matung ina July taraga mathoi 2024 da commission da pikibu order singa May kulhumdoi asigi matang da mari lina police authority singna pangthok phamthokpa investigation sing pangthokadabani amasung commission da wakalagliba complainant sing da investigation adugi progressing sang naina khan gadabani haibagi direction pikibani adubu hojik matam sang na kanaro fawada authority gi maikedi commission na pikiba direction sing thabuk ta onthokpa ngamdre amasung mafam khangtriba miyoi sing asigi imung da investigation gi thabuk kadai yaurabage haibasu khanganba ngamdre haibasini miyoi sing asigi matang da IPC gi section 364 365 amasung 302 na singba section sing yaw na tongan ba FIR casing register tawduna lokala basu casing asigi investigation gi thabuk tening thijana lokatre amasung mapung phana loisen bangamdre thawung asina victim oiba music asigi langlala jin hawjik fawa khangba ngamdre haibaga loinana state police ki maikei dagi supuruk masel gi marakta thokpa thawdok oibana music asina mafam khangkidabagi matang da su sabsaba knowledge Laibaga loinana official oina mafam khangkidriba miyosing asigi casing asi Central Bureau of Investigation CBI da transfer to binaba recommend toroppasu laikre hairiba recommendation asi January 2024 da police ki maikei dagi tawkhibana adubu recommendation asigi matung ina laukhatpam tokpa thabukti laukhatre haina so High Court wakalagling maram asina mafam khangkidriba miyosing asigi matang da laukhatpa casing CBI da transfer tawbina bana tragana thaudok sing asigi casing investigation chathana High Court of Manipur da supervise tawba special investigation team sem han binaba direction PBU haibasini PIL asigi petitioner anigi maikei da lepa council na torakpa submission singki manung da Bisnupur District Police ki SP na June 20 2024 da pikiba aiba cheron number C510 SP B PR 2024 SR gi matang da so High Court na miling sagbina ba prayer tawki hairiba cherol asi District Police asigi SP na Manipuri Human Rights Commission gi registry da pirakibani Cherol asigi aroiba paragraph ta January 4 2024 da SP asina DGP da pikiba aiba cherol number C426 SPVP R 2023 CBI 150 gi wafam su panbaga loina mafam khangdana mangkiba miyosing asigi casing CBI da transfer to binaba proposal tawkiba laikre adubu January 4 2024 gi cherol asigi copy di commission na tragana masigi council da yaholakwa laite haiba wafam su pongdoki petitioner ani ki maikei da lepa council gi submission taraba mat Chief Justice na lusingba bench na PIL asigi apunba respondent mapan gi manung da hojiki oina respondent number 3 oiriba Manipuri DGP amasung 4 oiriba Bisnupur gi SP da limited notice issue tawbagi mathau tare hariduna respondent ani sida notice issue tawki court na issue tawba noticing asi additional AGS Sitaranjan gi junior advocate A Priyo Kumar na laukibaga loina respondent number 4 gi January 4 2024 da ki baserol adugi copy court puthokna ba amasung respondent number 3 oiriba DGP gi maikei gi action taken report lorokna bagi matam PB na ba court haijaki masigi damakta saibul anigi matam PB haina su prayer tawki respondent anigi maikei da lepkiba council gi prayer asibu court na ya ba pikibaga loina PIL asigi makha tabu wail tha asigi kunga mapan sa thana banumit asida matter asi list tawna ba khangan ki
Nongmai kapluba ani fare matam kharigi mamangda Churachandpurda RF to nongmai kaplubani haiba ngam khomang hokip chahi kunthraga taruk amasung lenmin thang hokip chahi kunthraga nipan kauba mi ani ngarang rengkaidagi police na fare hairi UG ama fare police control room gi serol ama denga si security force na hairok PS na kon ba hairok part 3 ingang lok area dagi pripak pro gi keder ama fare hairi faraba asigi maming laisram boisa LS saiba sahi kungama pun kawi wangu sairen makale kai degani mangondagi mobile phone ama recover dawre hairi Bisnupur district ade curfew manung dosu khongjang changsin ki thasi gi taraga mari ki nungthinda thunung go yauna Bisnupur district ki mafam khara to khaning daba thodok sing thorak tuna Assam rifles ni haijaba mioi sing na tengnopal gari ani mai tharok rawa matung de goirakhi ba fiam sing lakshan na district administration na matam kak taba curfew gi ating batham krawasu district asige tongan mafam sing de miam na lambi thing ba yaunu wakat khongjang na sing ba sangsin ki Bisnupur kaiten da miam na sat ok sing ating ba pidu na sanghan ki de miam adu bu lakshan na ba hona bagi mohota security gi gari sing na yang na thauji lakhi haina su khongjang loi sing yaning da ba phongdorakli paksam na lamai chaklakre nasinong tinpung anirom tarak pada Churachandpur district ke singjol PS na kuan ba singjol amasung khojin gi marakta paksan na lamai chaklakre fire service na mai muthan na bohona bada khudongcha da ba mayuk na re hairi commando suspend tawre police control room na ngarang thorak pa serol amada KCP ibungo ngangung gi thabuk thorom da senei haibe gi maral da tha sigi taraga mari da Thawal district tagi faki ba kakching commando da test toba habildar elangbam surjit service tagi suspend tawre hairi Tronglao bi JSC के चीफ मिनिस्टर की लुचिंग बलेगा वरी सानाबद यानाबा पुरक्ट्रे कुकी मिलिटेरी सिंग मथक्ता मिलिटरी क्रैकडाउन हौरे हाइबसी अपेन बो एदेमियाम थाजगदबा मवंग तवगदबनी JSC थासी तरुक अमसुंग तरिक किलो नबा हिंगनुंग याई मतुंग पुंग अमग मिनट मंगा रोम तारकपदा कुकी टेररिस्ट सिंग बॉम्ब कैप्शन दोना पोखाई हलकपदा ट्रोंगलाव बि अवांग लेकाय de leibo enam mangal ngambagi imung da pokhai duna ma ki loina bi binita da kolaga famung da tumli bi sahi manga khakta ngai bi masanupa tom thilam sung tha manga khakta ngai bi masanupi yaisnabo bom masjid na panduna sokpadagi kanbangam dana laikidaba sung angang ani gi mama su sokpadagi hospital da laikan narak paka loina thodok asibu yaning daba phongdok loba sing daga CRPF na nongmai kapsilak padagi soklaba singi manung da misam ahum laikidaba thodok ki mayok ta sem kiba JSC da chief minister YKM sana luching balenga ki luching basinga amuk hana phamina danu wari sanagra basu nakal ani gi marakta yasenna ba waro isin purak pangam kidre hairi Teknopal da sun naga kuki marakta Erang Lakkadouri April kundagi mori lambi thingadouri RF ta nongmai kapsilu haiba mi ani sisipur da fare manipur jalan jena ki ba IDP sing Mizoram gi mi kok thiba da yauragani sing the central security force sing da thajada ba hengalakli security na asan mirai nai ba ki thabu yengsinna ba prime minister da taksin khre Nagaland ki khusu kulai lauduna Naxal group da supply toramba mi ema sarse thagatre Nagaland gi yamla khusu kulai kaya lauduna tongan ba Naxal group sing da supply toramba chena ba Bihar da gi mi ema phaduna NIA na sarse thangatkhre kulai supply toramba ki maral da NIA na far mi adudi Bihar da gi Muzaffarpur da gi Kundum Kumar LS Kundan Gatkawi hairi hokiba sahi 2025 ki November thada AK47 rifle magazine amadi live ammunition ga konana mahako Bihar police na fagat pangam ki bani hairi NIA na thadorok pa serol ama ki matung inna Kundan Kumar hokiba sahi 2025 tagi hauduna smuggling tawbada chena ba mioi ni mahako phaduna investigation sa tawda Nagaland gi khusu khulai kaya lauduna tongan ba Naxal group sing da supply toramba gi mathakta criminal activity kaya sa thabda chena bani haiba khangba ngamlakhi bani hairi hirama singa matang da mangjuna Vikas Kumar Devmani Rai Satyan Kumar amade Ahmad Ansari ko mioi mari su bhagatuna sarset pankhiba leire haiduna phongdorakli Nupa amagi hasi bhakjang lairamlei ngasegu Imphal East District ki manung chanba Khumal Lampak ISBT gi ani suba gate manakta nupa amagi hasi bhakjang taduna lairamlei hasi bhakjang adu manang nakpada laiba mioi singna thengna rakhibani khudakta police ta pau piraba matung police ki kangbuna lokhalaba matung masak maming khangdokna ba Jenims ki Miral Sangda thamkhre mioi adu mataw karamna siramlibano haiba chapchana khangba ngamdri hairi Omar Abdullah na machuhum gi ribbon ka uya khidabagi video viral oirakre Jammu and Kashmir ki Chief Minister Omar Abdullah na machuhum gi ribbon ka uya khidabagi video ama social media da viral oirakre state lenga na paikhatpa Know Your Artisan program hogdokpaga mari leinana ribbon kakna hairakpada machu gi ribbon adu India ki national flag kamana ba maram na ka u haibe yakhidabani karigumba ribbon adu kakpa tarabadi national flag ta ikai khumna da bathokani haina mahangna phongdokhi Thoram adu da se lilang liba singda mahangna ribbon kakpagi mahuta national flag ta ikai khumna ba utpa oina kisiba Matu humgi ribbon adu laukthokadabani haina khanghanki Omar Abdullah gi firef adu maike kaya dagi thagatpa phongdoknaraki social media platform X thagalakpa warul amana Chief Minister na machu humgi ribbon ka uya khidabagi thawung adu asengba marai bak ningbagi khudam oina lawfam thoi
New York Indian Film Festival da bung nomination ahum fangba ngamkhre. New York Indian Film Festival 2026 ta Manipuri film bung na nomination ahum fangba ngamkhre. Nomination fanglaba category adudi Best Debut Film, Best Director amasung Best Child Actor gini. Handak chahi gi oina Indo-American Council na sinduna pangthokliba film festival ase haudokpagi thoramda Manipuri film bung utkani. Festival ase da narrative feature taragamapan documentary mari amasung short film kunga tarit yauri tongan ba lol taraga manga da Lakkadouri festival asigi matangda IACA gi matangda Dr. Nirmal Matuna haiki malemgi tongan ba mafam da chatnariba manadaba culture sing amato oina punsinnabagi pandamda film festival asi pangthokpani. British Academy of Film and Television Art Award fangkraba bungna festival hogdokpaga loinana loishinba numita Marathi feature film Taiti utkani. Best debut film gi nomination fanglaba sing adudi bung akuti batkos bakso bondi early days nu chingbani hairi. Japan asi Asia gi Israel orakli haina China na yamna nungangba pokli. Yamna apikpa leibak oijarabasu technology da kham thengna advance oiba amasung United States na support tawai maramna akiba amata leitaba leibak oiriba Israel ga yamna manaba mawongda Japan su yamna aruba leiba ama oirakli haina China na yamna nungangba pokli haina article amada phongdokre. West Asia da Israel na oireba phibam asigumna Asia da Japan asi United States ki matam pumbagi oiba military outpost oirakpi yai haina China na yamna wakhal wari. European Times ki report amagi matung ina West Asia da Israel na oiriba phibam si mawong matau ahumda sandokna takpi yai. Madudi ahanbada makoisi US ki kaidagi military gi mateng amasung diplomatic support fangba leibak ni anisubada Israel asi yumnonaba leibak singdagi technology da amasung military da sakti leiba yamna heli aduga ahum subada wathok lakpa matamda yamna nakhai singdokpa mawongda action lokhali. Masi anamba matamda threat ngathongnabagi damak mangdongna khut thabagi mawongda tawbani hairi. Israel gi matau asi Japan asu nongmagi lauba hengalakli makhoi gi defense budget asi ing 2027 ta GDP gi chada ani yauduna prithvi da defense ta khwaidagi chauna sel thada balaibak singi marakta ama oirakkadouri. Japan yamna thapna khut thaba ngamnabagi khulai paiba horakli. Makhoina US amasung Australia ga punna lan oraibagi thabak tauri amasung Taiwan amadi Japan gi ngaksel gi wafam si apunbani haina Fongna lauthokli. Japan gi matau asi lan yauzaroi haina leramba adudagi landa ichang thawba leibak ama oirakpagi khudamni haina China na lauri haina European Times ki article amada haiki. China na Taiwan da military action lokhatpa matamda Japan na ngakthoknaba honarakani haina Japan gi leader singna mayek sengna khangali. West Asia da US ki sakti marum thupna Israel na thabak kaya tawbagumna Japan na su US ki military mapangal makhada aruba khongthang kaya lokhalakpa yai haina thajari. China ga yamna nungaina da leibak sing oiriba Australia, India amasung atai regional leibak kaya ga achetma mari thamnaba Japan na honari. Masi Israel na Iran gi mayokta Gulf leibak kaya ga mari semgatpa aduga yamna manai haina article aduda haiki. Japan amasung regional leibak kaya gi marakta chungshinnaba ama leirakpa asina Taiwan bu tokhaina tahannaba China na honabada amasung Indo-Pacific ta China na panaba honabada yamna apanba oigani hari. Ngasi Taiwan da lan thokpa matamda Japan, United States amasung Australia soidana yausilakpa yai amasung lan hena pakthok chawthorakani. Maduna semilon da yamna thuna chaitheng pigani karwar da athingba kaya amasung tourism da yamna akaiba thokani haina article aduda haiki. Japan na military mapangal semgalakli haibigi wafam khakta da China na kiba nate adubu Japan asi US ki permanent military base oirakpa yabagi phibam asida kibani. Masigi phibam si hena mayek senglakliba makai Taiwan bu khudum chansinaba China gi pandam hena mami samlakani haina thajari. Rofna Strait of Hormuz ta US yaudana mission chathagadouri. Ukraine da thokliba lan asi loiraba matungda Ukraine bu ngakthokpinabagi damak lanmi thajinaba wakhal tawriba Europe ki leibak singna Iran da thokliba lan asi loiraba matungda Strait of Hormuz ta jahaz honbagi thabak tekta kaidina chathaba ngamnabagi damak United States yauhandana mission ama chathanaba plan tawri. Wafam asi UK amasung France na hogdokhibani. Lan loiraba matungda yamna maru oiba samudragi lambi asida chingnaba leitana jahaz yonba yanabagi damak leibak kayagi chungsinnaba ama semlaga thabak paikhanaba thorang tawri. Madugi thabak sing aduda mine sengdokpagi operation amasung naval forces chaithokpa yaugani. Masigi thabak asida khana China tawriba United States, Iran amasung Israel gumba leibak singdi yaholoi hairi. Iran gi hithangpham sing gi blockade mapung phana chathari. Yamna thuna lan loiragani Trump. United States military na Iran gi hithangpham sing blockade tawbagi thabak mapung phana chathari amasung Iranian regime yamna thina awaba mayoknari. Iran da thokliba lan asi loisilakkadouri haina US ki President Donald Trump na phongdokre. White House ta
Fox News-ki interview amada Trump-na US-ki maikaidagi chathaba action asida yamna chaitheng phangbagi paukhum lakli haina phongdoki. Tasengna yamna angakpa amani aikoina makhoi tumna mang takhalle aroibada lakadaba phal adu khaktamak maru oigani. Madugi phaldu yamna thuna laklabi yai haina Trump-na haiki. Iran-bu nuclear khulai paihandaba haibase khwaidagi mayol oiba pandam oiri. Makhoi nuclear khulai paiba yaroi makhoina anauba nuclear khulai painaba honaraklabadi aikhoi makhoiga khara khazik matam sangthana leigani. Makhoi kayam kuina hingba ngamgadauribano haibadudi aihak khangde haina Trump-na haiki. Lan yamna kankhatnabagi pangal adu US ta lei adubu US na masa fathabani aikhoina pung amagi manungda makhoigi thong khudingmak makhoigi power plant khudingmak thugaiba ngamgani adubu nongmadi haribasingdu sadaba yaroidaba maramna aikhoina madu tawdabani haina president na haiki. Iran-gi military mapangal yamna thina sontahali makhoigi navy leitre air force leitre anti-aircraft equipment leitre radar leitre hojik leiriba leadership asi anauba regime amani hanagi aduga changdamnabada makhoina khara maram chai haina Trump-na haiki. Maraksida Iranian state media gi report matung ina United States na Iran gi hidangphamsing blockade tawribadu hangdoktrabadi Persian Gulf lamdam Sea of Oman amasung Red Sea da export amasung import pumnamak thingjilagani haina Iran gi joint military command na section wa haikre hairi. US na blockade tawribasi ceasefire thugaibagi wahogdokni Iran na masagi ningkha tamba amasung masagi interest ngakthongnabagi araiba mapangal puthokdana honagani haina joint military command gi commander Ali Abdullah hina phongdokhi. Asiana Iran gi sengdoklaba uranium lawsinaba sem sari. Iran da tholiba lan asi loisinaba honabagi saruk ama oina Iran gi thak wangna enrich tawraba uranium stock singdu Russia na paisinabagi damak sem sari haina Russia gi top diplomat na amu hana phongdokre. Russia na lawba pamliba thaudang asi mawong kayadani madugi manungda thak wangna enrich tawraba uranium reprocess tawduna fuel grade uranium onthokpa stock kharana checksin na thamjinnabagi damak Russia da transfer tawba yauri. Iran na yaningadaba mawong ama hekta da Russia na thaudang launaba sem sari masigi thaba asida atai leibaksingna ingthabagi hiramda sijinanabagi damak uranium enrich tawnabagi hak phangjariba adugumna Iran gi hak adusu tugaiba tawduna chathagadabani haina China da numit nini gi khongchat oina lakhiba Russia gi foreign minister Sergei Lavrov na Beijing da paumising da phongdokhi. China na khulai pi roi maraksida China na Iran na khulai pi na bakhanari haina report khara thorakraba matungda US ki president Trump na Iran na khulai pi roi haina China na yakre haina claim tawkre. Aihangna Strait of Hormuz asi matam pomnamaki oina hangdokpagi thabak chathaba sida China na yamna harawa poi makhoina Iran na khulai pi roi haina yakre haina Trump na ma ki wafam anidu mari leinai haibagi mawongda social media da post tawki. Chinese President Xi Jinping na Iran na khulai pi haiba wafam aranbani haina sengdorakhi haina Trump na haiki haukiba numit kharani sida Chinese Foreign Ministry nasu China na Iran da mawong amatagi military support pi de haina sengdokhi.